lamdam masigi miyamna mapanda layengba chatpagi chang hanthare masimak health department gi achawa mai pakpani haireduna rims amasung janims ngasidi aims ki thakta pukhatpagi tangai fadab leire haina chief minister N Birena phongdokre Manipuri khwaidigi chawba online job searching application ama oiriba ithabak ngasi CFNPD minister Karam Shamna launch tawkre Nambol area apunma maira pai vilup amadi Development and Protection United Voluntary Organization mayai ka bachinjak chawa amadi yonba thingbagi khongjangda miyoi ama uliter nimphumari ga konana fare miyoi adugi mamingna ilangom ajit kawi lubasi ka office thongmi singa wakhal taminar matung thadokre Rajkumar Budhimanta Singha Ningsing Mana Lising Taramapan gi damak Santiniketan Sangit Bhavan gi oja K Suncha Devi khalaklei award asi Santiniketan da Manipuri jagoi hogdokhiba chahicha mamapung farpagi kumon thoramda Tripura gi Chief Minister Biplab Kumar Dev na khusinaga dauri Indian Navy Chief Admiral Karambir amadi Bangladesh ki Chief of Army Staff General Aziz Ahmad ngarang Dhaka da leiba Army Headquarter da unakre unaba aduna leibak ani ngaksel gi lamda amatoina thabak tawminagi matangda wafam kya khanakhi United General Assembly gi humra mari suba mifamda sarugyanab gi damak Bharat ki Prime Minister Narendra Modi niyog ka thunglakre Jharkhand Police ki anti-terrorist squad na global terror outfit ama oiriba Al-Qaeda ga mari leinram ngani chingaba lalhawba ama Itanagar railway station dagi faro miyoi adugi mamingna Muhammad Kalimuddin Muzahiri kawi mahak tongan ba lalhawba gi thabak thawong kayada chenaba miyoi amani